ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏ ꯄꯥꯎꯁꯤꯡ ꯄꯤꯖꯔꯤ ꯉꯔꯥꯡꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯩꯇꯩ ꯈꯨꯜꯁꯤꯡꯗ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯌꯥ ꯀꯥꯞꯊꯔꯛꯈ꯭ꯔꯦ Arambai Tengoli oiba FB page Insta account natragana Twitter na chingba social media gi account amata leite hairagli Maibam Abinash amade Anthony bu fangnaba thibada Catholic school singna mating pangbiyo haina Parents Guardian Association na mari leinaba singda appeal torle Amadi lupa crore taruk longi mamal oigedaba opium kg kuntraga taruk konara Manipuri gi Muslim mari Kamrup police amadi special task force ke kangmuna Assam da fakre Kurumjari Mami TV Prime Time News yang tabir punung pa AMARJIT hoksomna taram noksari hoji pau sandok na pijari Imphal West District ki Lamsang Police Station na konba singkhong da tariba maitai kul singda matam khara santi hanjiluraba tungda ngarang dagi amukhana kuki militant singna numai amade bomb sing atat akham leitana kaptharaktuna landarak pada miyoi tara aso opan nang khraba matung ngasi ayuk pung mari makhai khar helak padagi kautru kangchup singkhong amade tairen pokpi khul singda numai amade bomb kayamarum su kapsilakrai Kuki militant singna akan momongda maitai khul singda nomai kapsinduna landarak pa aduda maitai khul ngakliba sing amadi state security force na su handuna nomai kapki adumoinamak nakan animakta aso apan amadi misiminagi paudi lekhidi ngarang numidang su nungyai matung pung tarani thoi makhairom tarakpa matamda hariba mafam sing asida searchlight sizinaduna bom kuntrarom kaptharaki adubu laibuk phabadagi aso apan amata yaukhide haina paugi source asina hairi Nakalamuromda ngarang numidang kuki militant singna kurkul maning amade Chirang chingba maitai gi khul singda su kuki militant singna nomai kapsil lakpadagi safagada mafam singda lanjena ba yauki hairi Makata na paugi source amana hairibadi kangchup sing thakta leiba ke sonung kuki village da kuki militant ke age leifam oiri amadi harau thel kautuk taba chingi mafam singda kuki militant singi Matam kharagi mamangdagi JCB sizinaduna lainungda kom tauduna bunker kaya sem saduna thamkiba laikre hairi Arambai Tengoli oiba FB page Insta account natragana Twitter na chingba social media da ming asi lauraga account hangba amata leite yegnabana hack tawkiba tungdagi page adusu mahan khrabani amadi makhatana Arambai Tengoli FB page natraga any social media account amata sembasu leite Hojik social media da Arambai Tengol sarga social media account makal hangduna katukaran thagalakpa post kaya huranduna aikoi masenda yengthina ba silak libasing asida leibak miyamna thajabiganu amadi Arambai Tengol haina mingthon ba FB page kaya tholaktuna thagalakpa post singda like react comment share natragana follow amata tobiganu amadi Thengnaba page sing adubu message thajin biganu madugi mahutta thengnaba page khudingmak report tobinaba haijari haina Arambai Tengol control room gi operator Laishram Robasana khudek piduna thadurok pacheron amana hairi Haukiba May ahumdagi satharakliba kanglupki irang asina maram oiduna miyoi kaya sikre kaya amana mayum makai leitabadagi relief camp singda sangjafam loduna leiri irang asi athubu matamda loisinaba India government amadi state government honabiu pamdaba thodok sing asina maram oiraga all Manipur ethnical socio cultural organization amesco na hanadagi hauna lisang sina chatharakpa aikhoigi ise isal sing ningsing jabanumit ningol chakobagi thoram handak sehi gi oina pangthoklaroi lamdam asida ningol singi sehi amagi manungda amuktang lakpa ningol chakobada ningol sing amadi lamdam asigi haukiba
Mafalamda Laikraba Ningol Singda Amesco na Yaifa Paujel Pijuri Haina Amesco gi Publicity Secretary na Thaduruk Pacheron Abada Fondorali. Ukiba tang mangadagi mafam khangdana mangkiba chahi nauriba nupamacha ani Fabada Chenaramgani Chingnaba Kuki Lalho Love KRA Unification ge Miyoi ani Security Force na Fare Hari Manipur Police Control Room ge Cherol Amana Hai KRA Unification ge Miyoi ani adu Manipur Police amadi Central Force Yauba Combined Team Amana Kangpokpi area de ge Fabani Parwa Miyoi ani adudi Lunkho Sei Songloi amadi Sadgogin Hangsing Kawi Hari Farba Singh Makataba Wang Pong Chatanaba Police Custody da Remand Loktakrai Todo Aduda Senaba Singh Fagatnaba Makatana Operation Chatari Hari Lupa Crore Taruk Lomgi Mamal Oigadaba Opium KG Kuntra Taruka Konana Manipur ki Muslim Mari Kamrup Police Amadi Special Task Force ki Kangbuna Leipak Popunumita Assam da Fakre Hari Paugen Agency Amada Hadibadi Manipur Omdage Assam Tamna Sanglakiba Bolero Pickup Amada Miyoi Marina Drug Sing Puduna Sankre Haibagi Akaknaba Pau Amafangmudage Assamgi Amingaon area da Gari Sing Sek Dobgi Tabak Chatabada Drug Sing Adu Fagat Pangam Kibani Hari Parwa Miyoi Sing Adudi Safikul Ali Sahi Kuntraga Mapan Mamtul Ali Sahi Kuntraga Mathoi Razu Ali Sahi Kuntraga Manga Amadi Ainul Haq Sahi Kuntraga Nifane Hari Amaromda Kamrup Police Amadi Special Task Force ki Kangbuna Opium KG Kuntra Taruk Fagat Pangam Kiba Adabu Assam ki Chief Minister Himanta Biswa Sharma na Thagat Perform Lokrai All Manipur United Clubs Organization Amukona Waring Nine Satharakpa Way Forward Campaign gi Saruk Ama Oina Miyam gi Mifam Ama Ngasi Kumbi Lai Sadong Complex ta Pangthokre Mifam Aduda Amuko gi Lusing Basing Amadi Kumbi Apunma Maira Paibi Lupki Nupi Sing Sharuyaki Thorom Maduda Amuko gi Vice President T Gandhi na Haiki Manipur ya Hauzik Wadiba Pibam Mase Yamna Kudong Tiningaini Wirikliba Lamdam Sigi Tangdu Leitada Pibam Asigi Tung Koiba Solution Ama Purakpa Miyamna Pami Adubu Pamliba Solution Adudi Ngasi Fauba Mami Udri Masi Laibak Tibani Maramaduna Miyam Punamaki Amatta Oiba Manaba Agenda Amagi Makara Apun Bukorau Ama India Lengakta Lauminase Amukona India Lengakta Thamkiba Point Nipan Yauba Warol Adu Tabakto Ontorak Pamatamda Tung Koiba Solution Fangani Haina Tazai Miyam na Kupna Nainaduna Tung Koiba Solution Amagi Damakta Punna Sangshin Minasi Haiki Mahiroi ani Maibam Avinas Amadi Ningthozam Anthony Bu Tek the Kaidana Mama Mapa Sing the Sinabiu Mahiroi ani Fangnaba Tibada Manipur gi Catholic School Singna Mating Pangbiu Haina Parents Guardian Association Don Bosco High School Langjingna Mari Lenaba Singda Apil Tarule Hiramasiga Mari Lena Manipur Press Club Tafang Tokiba Paugi Mefam Amada Association Asigi President N Hemachandra Maitaina Hai Lamsang Assembly Constituency gi Manung Sanalaiba Akham Awang Lekaidagi Maibam Avinas Amadi Ningthozam Anthony Haukiba November gi Tang Mangada Mayumdagi Motorbike Tonglaga Punna Awang Sekmaida Satkibani Atheng Bafawba Mayumda Hanjilaktabadagi Yumgi Mina Phone Tauda Pairakidi Adudagi Police da Complaint Tauki Nimit Adudagi Mahiroi Ani Adu Tiba Kangdana Lakibani Senapati Police na Makoi Anigi mobile handset sing Senapati gi Mafam Amadagi Fangbangamki Ningthozam Anthony say Taragataruk Hauzik Don Bosco High School Langjingda Class 10 Tamlibani Loinana Lakliba Mars da Metric Exam Thagadoribani Pik Liba Mahiroi Anibu Kanana Karigidamak Faribano, Makoi Anibu Mioibagi Minungsi Yanglaga, take the Kaidana Tadok Piro, Makoi Anibu Fangana Bohonabada, Lamdam Sigi, CSO, Club Amadi, Catholic School Singna, Angama Mating Pangbio Hainasu, Association Nasigi President, and Hemachandra Maitena Fondoke. Hangdana Ladiba, Angangani, Maibam Avinas, Elias Kaba, Amasung, Ningthozam, Anthony, Elias Temba, Maramda, Pangtok Sabani, Kanguki Irang Namaram Woiduna, Sakangdaba, Kanagumba, Kangu Amagi, Mioisingna, Pabiba Tarabasu, Nauriba Mahiroi, Angang ni Kandiduna, Imung Manungi Awaba Madi Minungsi, and Biduna Tado Piro, Haizeri, Mahiro Singda Kihan, Kanganba, Haba, Kunbiba,
ꯈꯨꯠ ꯊꯥꯕꯅꯆꯤꯡꯕ ꯑꯝꯇ ꯇꯧꯕꯤꯒꯅꯨ ꯃꯍꯩꯔꯣꯏꯁꯤꯡꯗꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯅ ꯎꯕꯤꯌꯨ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯗ ꯂꯩꯃꯤꯟꯅꯔꯤꯕ ꯑꯃꯗꯤ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯉꯥꯡ ꯑꯅꯤꯁꯤꯕꯨ ꯁꯣꯏꯗ ꯉꯥꯝꯗꯅ ꯑꯃꯗꯤ ꯃꯃꯥ ꯃꯄꯥ ꯃꯈꯨꯠꯇ ꯁꯤꯟꯅꯗꯨꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯤꯠꯀꯤ ꯄꯤꯔꯥꯡꯁꯤꯃ ꯂꯩꯊꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯅ ꯊꯝꯖꯒꯦ Samata Party bu mapangan kankat hananaba pandamda Pasoi Assembly Constituency dagi Thoksom Tarun Kumar Maitai bu Samata Party Manipur State Committee ki Secretary Organization Haple Haina Samata Party Manipur State Committee ki President Haji Ashraf Alina Paumisingda Phongdokrai Manipur Press Club ta pangthokiba paugi mifam amada mahakna hai Imphal the best over TV CNN ISTV network na numidang pung nipanda pangthokiba discussion hour da and punindro kawa more council gi advisor na ngangbada matam amada Samata Party gi luchingba oiramba George Fernandez asi nupi thidi mahakna more the defense minister oina lakhiba matamda more da ahing lekpada kuki nupi sing loina ki haina phongdokhiba adu aranba wafamni mahak nupi thirami macha nupa amaga nupi amaga lai hainasu Samata Party Manipur State Committee gi President Haji Ashraf Alina phongdokhi Samata Party ki leader amagi ex defense minister George Fernandez oimei matamni Fernandez na lamada magi seba gi damakta madi nupi thidabani nangi nupi thide thidabeni seba roi leiramoroi seba gi damakta nupi am kuki nupi ama pihi athaki haiba adui madang haibado kidang da badang waide ayuktibani masi man nupi thide ayosigi parman leite nupi thide masi madam nupi thide ma masa porai mai man nupi District Administration Thawal na sinuna Thawal District Labor Relief Camp sing the ladiba miyoi sing na saba potlam sing yon bagi thoram ama lakliba tha sige tarada pangthok lagani haina Deputy Commissioner Thawal ge ahantem subas na press the thadrok pa chiron amana phongdorage Sharon Asinhai DC Thawal gi complex the leba election counting hall the pangthok kadaba relief camp the ladiba miyoi sing na sajaba potlam sing yon bagi thoram ase ayuki pung taraga mathoi de gi hogani Masida lamda masigi miyam na lakpiduna relief camp te leiriba miyam gi mating pangbo ina leibiu hainasu Sharon asina relief camp ki miyoi singna saba potlam sing yon bagi thoram pangthok lagani hainasu DC Thawal gi Sharon asina makha taragle Gawada pangthok liba kuntraga tarelak suba National Games da nupi gi football masana silver medal fanglakraba Manipur team da saruk yakibi Kaksing district ki Wangu Tera awang laikai dagi Moirang Them Ambika Sanubu Wangu Tera Unity Idols Club amadi miyamna harau tayamna okre Hiramasiga mari lenana Women Football Academy Kaksing dagi Horakhibi M Ambika na hai National Games asida ahanbo ina saruk yaba fangkiba Ase yamna harau bopui game asida league round amadi semi final forward goal ani chanmangamki final Europe forward teammate singna yamna fazana sanaminaki adubu penalty kick off tobada runners up tarkibada pokningda nungaitaba karisu lekidi matung tarakpada hena fazaba performance piduna Manipur gi mingchat puraknaba honakigani club amadi miyamna okpiramba ase yamna nungaiba Pawi haibu wafam su footballer M Ambika na phongdoki 27 National Games asida Manipur gi senior women da saruk yauba asida yam nungai ba poe team asida aina ahan boina saruk yabane senior mem marakta akhoi je final bauti yam nungai na khoi lingchen chamana na yaure adubu final mida sida koi rana sapta haure lana sapta haure na pungninda yamna nungai tawaba phau padi oide adum nungai je dom matung tarakpa mathang deju goal loge na di khale akhoi team che je striker oina sanabane striker sanaba je ai hantakti Manipur gi oina goal ani khak challe goal ani khak chan baje simi dama league dama challe kai myam sumai leiramba kholam baje adum harawe nungai Tangjeng Mangjil amasung Serau de leiriba relief camp thachangja from lodun leiriba singda Thawbal Okram Laikai gi angang singda tengbang potlam sing pikre tengbang adu road donation amasung Laikai gi donation chatpada hapirakpa sel gi tengbang kharaga angamba mating pikebani Thawbal Okram Laikai gi angang singda relief camp da
Pukham, Tengkot, Alu, Tilho, Hawai, Sing, Morok, Ngari, Sapon, Pi Shunanaba detergent, Kambal, Chandol, Laisa, Fanek, Innanaba Fi, Moja, and Sang Napi, Manama Sing Sing Piki. Tangjing Mangjil de Leba, Inmat Singa, Ayuki Staklen, Amasu Saminaki. Mawang dasu asumna relief camp ta mating pangkiba leikre matung dasu leikai miam amari Manipur miam gi tengbang loinana relief camp singda angama mating pangkigani hairi Manipur miyam gi yenglaga matam kuina kangla manungda visitor sing sangbada athingba thamlamba adu ngasidagi hangdok lagani haina Manipur government ki commissioner M Joy gi cheron amana phongdorali Kangla board ki member secretary su oriba M Joyna miyamna ayuk amadi nungthil gi matamda walking chatpa miyoi sing yauna visitor sing kangla da changba yaragani hairi State asida haukibo me ahumdagi thukleba irang asina maram oiraga Thawbal district ki tongan mafam ahumda hangliba relief camp ta sangjafam loduna leriba sei taragani pan phawgi manungda leiba angang singda district administration Thawbal amasung district child protection unit Thawbal na ningtham thagi phirol khudol tamkre Thawbal district ki Wangjing Kodompopi Sports Complex Lamding Higher Secondary School amasung Khangaboki Rice Research Station da hangliba relief camp ta leiriba angang punna samriga kungo humdoida ningtham thagi setnanaba phirol sing adu ngasi deputy commissioner Thawbal Ahanthem Subasna district child protection officer Thawbal Konjengbam Anita amasung legal cum probation officer M Rina Chanuga loinana yanthoki Ngasigi phirol yentopagi thormaduga mari leinana wangangbada deputy commissioner Thawbal Ahanthem Subasna hai Thawbal district ki tongan mafam ahumda hangliba relief camp ta punna sahi taraganipan phawbagi angang samriga kunga humdoi leiri hojik ningtham tha changlakpa asigi yenglaga makhoigi damakta phirol asi pijabani makha tarakpa oina sahi taraganipan gi mathakta leiba miyoi singisu phirol pinanaba sem sari haiki ngasi ekani Thawbal district ta leriba relief camp ta leriba sahi taraga nipan leriba agi angang singda district child protection unit Thawbal amasung district administration ta loinana silaga agi ingam da changak posiga mari leinana agi winter gi oiba kiron sing yenthopagi ormama pangthok sabani masina agi district administration na agi relief camp ta leriba miyoi sing income high over the income of the Kakats of Konghani, Kata Koda, Equity Saitra, Nipaki Mataka Labor Singing Sway kind of Kiron Pina by Kanopanazari have a semi way of Imphal gi Babuparada Labor Ram Krishna Mission Imphal na Kanglup ki irang na maramoiduna relief camp singda sangjafam loduna leiriba inmat singda angam mating pangkre School asigi authority na andro kendra gi manungda hangliba relief camp taret Yambem Girls Hostel Ramanan High School Angtha Lainmanai Tampak Thongkhong Primary School Yambem High School Boarding PHC Quarter Yambem MLA Residence Amadi Lopau Sum High School andro de leiriba inmat singda kambal ani tengbang ki hairi loinana angang singi se kalam pencil amadi asa athak kharasu piram ki hairi Iran ki President Ibrahim Raisina Prime Minister Narendra Modi ga phone gi khutangda wari shanaduna India na araiba capacity pumba sizinaduna Israel na Gaza da akan aring singduna sathariba lan lefanaba taksinkre Lusingba ani gi marakta phone da wari sanakiba adugi Iranian read out ki matungina Indiana nongsup lom gi colonialism gi mayokta sathaba khongjang sing amasung Malem gi non alliance movement gi founder singi manungda ama oina leiriba leibak asigi position ningsingki statement amana haidibadi Indiana Gaza gi otpi neibiraba miyam gi mayokta sathariba
Zionist crime sing Indiana Leba Asigi Araba capacity Pumba season aduna Loisinanaba Honabada Haibasi Irangi Apamane Gazara Kudakta ceasefire Puraknaba blockade Lotoknaba Amasung Lamdamasigi Miot Mine Nanglaba Miambu Mateng Pangba Malemga Kusamnana Faikalakpa Tabak Kudingbak Sogale Otpi Nabidaba Singh Maran Lejadraba Nupi Angang Singbu Paktak Nana Hatpa Hospital School Mox Amadi Church Singh Mi Taba Mafam Singda Landaba Haibasi Mioiba Kunai Pumbana condemn Tawi Iran gi Luchingba Asina Haribadi Europe Laivak Singna Nazi Germany gi Mayokta Satakiba Kongjang Singbu Singtha Bagaloinana Tauna Lingjel Laiva Laivakni Amasung Angang Hatpa Amasung criminal Zionist regime gi Mayokta Satariba registration gi Kongjang condemn Toba Asi Ngakningai Oide Hainasu Fongdoke Imphal Municipal Corporation Employers Union Imphal Municipal Corporation ge authority da November 3 gi strike haunanaba matam thakrabasu matam sana wari shanaba amari yasinaba amata leitabadagi matam kaktana strike haure haina IMC dagi thadorokpa cheron amana fongdorale Employers Regulate Contract MR Amadi Nimit Chamanigi Employer Punamak Kongjang Asida Sangshin Minari Thani Pangi Aton Batolo Pitok Triba Fawa Matam Kaktana Kongjang Sangshin Bahaure Haina Imphal Municipal Corporation Employers Union Gi Cheron General Secretary L Local Na Thadorokpa Cheron Amana Fongdorali Awa ana tarab singda mateng pangbagi sharuk ama oina like-minded growth LMG na kairao esigi manung chanalaiba kairao bitra makha lekai karong local da masakhangdaba miyoi singna Dinesh ki yainanaba paisinuna thamba fawbai mai thadok piramba adubu lupa lising mangagi mateng pangkre yamna wanaraba matam asida low ujaduna mahi fanglamdaida mai thadok lambagi thogdok ase yabna nungaiti masi miyoi bagi lichat nati Olak Pachahida Sing Tangagadra Haibagi Mipai Naringai Sedak Asida Asigumba Tabak Chataba Asi Yamna Laibak Tibani Haina LMG na Fongdorali Ansamna Tha Sigi Tang Adidagi Manipuri State Asigi National Highway Singda Haukiba Economic Blockade na Maram Oiraga Jiribam District Asida Gari Kaya Ama Panduna Lady Driver Singh Awabatare Maramaduna Ansamna Koriba Economic Blockade Adugi Mahud Atopamong Amada Tobiu Amade Santi Labor Jiribam District Asida Lengakna Internet Hangribasi Karigino Haina Ngasi Babu Parada Leba ZMC Guest House da Pangtokiba Paumi Singa Unaba Amada Old Jiribam Road Transport Drivers Union SJRTDU President and Sadananda Maitena Fongdorki Mana Makatana Haikibida Ansamna Tang Anidagi Economic Blockade Kogadore Haibadagi Gari Singde Tang Amadagi Jiribamgi Lengang Pokpi Amadi Lambigi Mataida Gari Sing Kamduna Lady Adubu Kaifundai Nungba None Amadi Tamenglongi Gari Singdi Local Ni Hairaga NS 37 Asida Sathali Asigumba Manadaba Mityeng Asi Sap Manana Ansamna Yenghaningi Haina Fongdoki Jiribam District Asida Gari Kamfam Amadi Driver Sing Laifam Matik Chana Laitabana Hena Driver Sing da Awaba Oire Haibu Wafum Kaya Amasu Fongdoki Ngasi Pawgi Mifam Maduda Vice President Sanasam Pratap Maitei General Secretary L Maniton Singa KH Gopeshwar Singa Amadi AJRT DUG Executive Member Sing Su Saruyaki Makoina target tawru laksari ba Manipur si yore haibagi harau ban ngaibadu hangsetana Manipur ki border wajari ba Jiribam de thungabu matamda makoi bu tongan ba saira am pibu na lambi ma pando phun rakta khijendana thambiraga local gari singuna maning tamna salhan ba na singba tawbase sina maram rokanda asuki mati phajada ba mayo na man leire ma prajada khoirang na ma leire maram aduna hairu puno singa si yengbiraka akoi pan leire gari singa se Kudata Tadok Piu, Makoi Yogum, Mapam Yona, Chesabada, Miam Punamang Namsu, Hojik, Pandir government Sina, Marie Lenava, Department Punamanga, Sogat Pitana, Water about drivers in a Sibu, Magi Pantundu, Yona Pubiu, Sahan Wapam Jimatan, I call all Jiribam road transport driver union in my Tamjeri.
District Health Society Jiribam gi District Mental Health Program na sinduna Swasthaman Swasthatan Program gi saruk amoina ngasi Jiribam Higher Secondary School Jiribam da nongmagi oiba awareness program ama pangthokre. Stress Management and Substance Abuse Prevention haiba team da pangthokiba thorom maduda Dr. T.H. Bharat Singha Chief Medical Officer Jiribam District Amadi MS Zaida Begum Principal Jiribam Higher Secondary School Jiribam na Chief Guest Amadi President Oiki Oja Singh Amadi Satra Satri Sohum Lomna Saruk Yakiba Thorum Aduda C.I.S. Basanta Singha District Program Manager CMO Office Jiribam na Mayai Kaba Chinjak Singh Sadananaba Amadi Masidagi Ngaktok Nabagi Matang Ngangki Mahang na Mayai Kaba Chinjak Singh Sijinaba Horakpagi Matang Nisagi Ikaw Langba Peer pressure Mayai Kaba Chinjaka Pukning Wakalga Mari Lenarakpagi Matangda Sugaina Haiki Loinana Satra Singda Life Skill Gi Matangda Sufongdoki Zip Medical Officer Jiribam Dr. T.S. Bharat Singhana Satra Singna Tingnaba Stress Matau Karamna Mayok Naba Yagadage Haibagi Ningtina Panki Stress Manage Taunanabagi Damak Yoga Amadi Meditation Toba Afava Kanba Tamba Mayai Kaba Laisuganba Chinjak Singh Hidak Mana Drugs Amadi Yuna Chingbadagi Lapna Laiba Ningtina Tumba Aduga Maru Oina Afaba Marup Thamba Amadi Ahal Laman Amadi Oja Singna Haiba Inba Asina Chingba Fondo Kibagaloinana Pukning Wakalgi Nungai Taba Yarok Labadi Telemanaski toll free number 14416 the office award phone Tauratuna Wari Shanabi Haiki MS Zaida Begum, Principal Jiribam Higher Secondary School Jiribamna, District Health Society Jiribambu School Asige, in Kalakliba Satra Satri Singda Mayai Kaba Chinjak Singh, Sijinadanaba Amadi, Exam Gi Matamda Satra Singna, Tingnariba Kudung Sadaba Singh, Kokhananaba Awareness Bibirambagi de Makta Tagat Pongdoki. And Raju Singha, Data Manager na, Board of Thanks Bidune Awareness Program Adiloshin K. Asian Games Amadi National Games Sepak Takraw Masanada Bronze Medalist Ke Sanaroi Singbu Sport Reception Committee Lakipur Kasarna ngasi samlaba thorum amagaloinana Sanaroi Singbu taramna okpikre. Thorum maduda committee asigi President Arambam Nandababu retired ACS RK Sanahal L Sampalal Yumnam Nadia San Benny Mishra Aruna Devi M Nabachandra Singha SCSDA Daistafamki Thorumgi Wahodok Piraduna Premakanta Singhana Hai Sepak Takraw Masana say English Sing Magasamapan Marfudraga Mapanda Kasar Lakipurda Mahakna Ihanahana Hodok Piduna Ngasi Asamda Achoba Fida Amakanba Ngamle Aduna Aikoigi Sanaroi Singna Kanna Honaminava Amachangi Mifamgi President Oiriba Arambam Nandababuna Haikibada Sanaroi Ama Oibiga Luinana Education Dasu Kanna Honaba Amasangi Education Yaudrabadi Sanabada Afawa Ama Oirak Labasu Government Ki Kudong Saba Loba Wagani Aduna Sanaroi Ama Oina Honaba Lepayade Haina Fondoki Thorumgi Makasa Tarakpo Oina Taekwondo Champion Oirak Labas Sanaroi Singsu Taram Okibaga Luinana Taekwondogi Oza Nogendra Singhabusu Taram Oki Larik Jaudraba, Sepak Takraw ka Changoidurmi, Kanaba, Larik Jaudraba, Ujit Hima Das, Labdina Borbuhai, Adigi Manipuri wet lepta to Kraya, Yangu Hima Das, Labdina Bor, direct DSP period, direct DSP as Assam Public Service Commission gi, Tahi Anihun Porkata Habokta, Karabata Panga Batavana, direct period, Karigi period, no, Mark says Hanadana medal Panapai Watanate, by should qualify that. Hauji Loishila Kuramaru Pau Singh Amana Pijari. Ngarang dagi ngasi fawda kuki militant singna maitai khul singda nongmai amadi bom kaya kap tharakre. Arambai Tengol gi oiba FB page Insta account na tragana Twitter na singba social media gi account amat laite harakli. Maibam Mabina Samadi and Antonio Fongnana Batibada Catholic School Sinamating Pangbiyo Haina Parents Guardian Association na Marilinaba Singa Appeal Totally.
अमरी लुपा क्रोर तरुकलोंगी ममल ओइगदबा ओपियम केजी कुंट्रा तरुक कोनना मणिपुर की मुस्लिम मरी कामरूप पुलिस अमरी स्पेशल टास्क फोर्स की कांगमुना असम दा फाखरे ngasigidemuktadi matang astra mami tv prime time news sing people shin jere mi jeng tabir pun pu amarjit thok somna amukana khurum jari